Manipuri thongdo wathok kaya da political amadi economy hadi rajniti giloina selmidon ibab yawba adu ba yehu kaya da imasina thogdang lawdal laga Manipur kan gibagi adu ba numit amani haijab tai ngasi pilan sing numit daina akhe mem pangkok ni se daina amdani ni se ngasi sigumba am senglaw numit asida mena meeting jaring sini koi Manipur tangtu leita dana thodi ba kalu irang sumaina thodi ba koi tawdo kaya si asi ni asina lagda si ing betapal bisu lamdam du oyasunu loina la samsamna koi solution namadi minita ba yabe solution si karino idi hana gumna ingna jamna koi Manipuri jaga ki maktai koi sat pa yaba leiramba Manipur do hanjin bagi tai butaba bam duni masi ina meeting jari se loina Manipur ki kasin koya yauna sarkar ki administration hajana lingin bagi mathok haidi matam oi loina ngasi koi bagi kare haija batai lakal ani maki mutnaba haigadra na kare haigadra si gun culture amakak establish tawise masina solution porapudi yaroi aduna maram warekanda ngasi visioning iba message di second world war ho niyo isking kaya sigra ho da what is anarkanda to solution poraki aduna solution porna lambi ko punna koi jenginar kana sinamina si hai ba aspas he as a whole si draconian law ni na koi kujimang na haina riba law amani adu mo sai bai corona bai brother na hangi duni aspa thamna ba masak ni maya pi aduna thamdila kula ina hangi do adu ai du da ina thamjani si kharak kareni ngasi leidiba irang issue siga aspa ga de kaina related with the brain khali leidiba issue sidi koi aspa na solve ko do dinati leidiba issue sidi koi ajana tangdu leita na thamina kanda sagi sigaya de haiba wahum ke ama sanar kanda tangdu leita na solution khali